ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕꯗꯨꯗ ꯇꯧꯖꯕꯅꯤ ꯏꯃꯥꯁꯨ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯤꯁꯤ ꯆꯩꯔꯥꯎꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ इमा चुम्ब्रा ꯃꯩꯇꯩꯒꯤ ꯆꯩꯔꯥꯎꯕꯗꯤ ꯅꯍꯥꯟ ꯅꯣꯡꯃ ꯄꯥꯟꯕꯗ ꯇꯧꯕꯗꯨꯅꯦ ꯉꯁꯤꯒꯤꯁꯤꯅ ꯒꯧꯔ ꯙꯔꯃ ꯆꯠꯄ ꯀꯥꯡꯕꯨꯒꯤ ꯆꯩꯔꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯅ ꯆꯩꯔꯥꯎꯕ ꯑꯅꯤꯁꯨꯕꯁꯤꯒꯤꯗꯃꯛꯇꯁꯨ ꯄꯨꯝꯅꯃꯛꯄꯨ ꯋꯤꯁꯦꯁ ꯄꯤꯖꯔꯤ ꯏꯃꯥꯗꯁꯨ ꯋꯤꯁꯦꯁ ꯄꯤꯖꯔꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯅꯗꯤ ꯄꯤꯛꯆꯔꯁꯤ ꯎꯕ ꯐꯪꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯏꯁꯨ ꯍꯣꯔꯦꯟ ꯌꯦꯡꯕꯗ ꯑꯗꯨꯝ ꯎꯔꯅꯤ ꯑꯩꯅ ꯉꯁꯤ ꯆꯠꯂꯨꯕꯗ ꯅꯝꯖꯔꯛꯄ ꯆꯦꯔꯤ ꯕ꯭ꯂꯣꯁꯝꯒꯤ ꯄꯤꯛꯆꯔꯅꯤ ngasi aina ꯖꯨꯗ ꯆꯠꯂꯨꯕꯒꯤ ꯑꯩ ꯑꯗꯨ ꯑꯝꯇꯪ ꯑꯍꯥꯟꯕꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤ ꯏꯃꯥꯒꯤꯗꯃꯛꯇ ꯏꯃꯥꯁꯦ ꯁꯥꯃꯨ ꯌꯥꯝ ꯄꯥꯝꯃꯦꯅ ꯑꯩꯅ ꯁꯥꯃꯨꯒꯤ ꯄꯤꯛꯆꯔ ꯑꯃ ꯂꯧꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯗꯣꯡ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯆꯦꯔꯤ ꯕ꯭ꯂꯣꯁꯝꯒꯤ ꯄꯤꯛꯆꯔꯁꯤ ꯂꯩꯔꯦ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯇꯥꯅ ꯖꯍꯦꯔꯥ ꯄꯥꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯒꯧꯔ ꯙꯔꯃ ꯆꯠꯄ ꯄꯨꯝꯅꯃꯛꯀꯤ ꯆꯩꯔꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯙꯔꯃꯗ ꯑꯅꯤ ꯊꯣꯛꯅ ꯂꯥꯛꯄ ꯑꯗꯨꯒꯤ ꯒꯧꯔ ꯙꯔꯃꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯨ ꯉꯁꯤ ꯊꯣꯛꯂꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩ ꯒꯧꯔ ꯙꯔꯃꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯌꯣꯛꯆꯔꯛꯄꯅꯤꯅ ꯑꯗꯨꯃꯛ ꯉꯁꯤꯒꯤ ꯆꯩꯔꯥꯎꯕ ꯑꯁꯤꯗ ꯇꯧꯖꯒꯅꯤ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯟꯃꯨꯛꯀꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯗꯁꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯐꯤ ꯍꯣꯡꯕ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯒꯤ ꯄꯨꯖꯥꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯄꯥꯟꯕ ꯏꯁꯩꯁꯤꯗ ꯑꯗꯨꯝ ꯀꯠꯆꯩ ꯑꯗꯨꯅ ꯆꯩꯔꯥꯎꯕ ꯍꯥꯏꯗꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯇꯧꯔꯒ ꯁꯤꯙꯥ ꯀꯠꯄꯗꯨꯅ ꯑꯃꯨꯛ ꯊꯣꯡ ꯊꯥꯛꯑꯒ ꯃꯄꯥꯟꯒꯤ ꯂꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯨꯛ ꯃꯆꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯍꯨꯝꯁꯤ ꯉꯁꯤ ꯂꯝꯁꯦꯟꯕ ꯇꯨꯁꯦꯟꯕ ꯂꯝꯃꯥꯕ ꯇꯨꯝꯃꯥꯕꯒꯤ ꯃꯐꯝꯗ ꯀꯨꯝꯁꯤꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯉꯥꯛꯊꯣꯛꯄꯤꯒꯗꯧꯔꯤꯅꯤ ꯍꯥꯏꯕꯒꯤ ꯀꯠꯆꯕꯗꯨ ꯑꯩꯈꯣꯏ ꯀꯠꯆꯅꯕ ꯂꯥꯡꯖꯔꯤ ꯀꯔꯤꯒꯨꯝꯕꯁꯨꯡ ꯃꯅꯤꯄꯨꯔꯗꯗꯤ ꯋꯦꯗꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯌꯥꯝ ꯑꯃꯪꯕ ꯅꯣꯡ ꯑꯃꯅ ꯀꯨꯞꯁꯤꯜꯂꯛꯇꯅ ꯋꯦꯗꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛꯀꯤ ꯑꯌꯨꯛꯀꯤ ꯑꯣꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛꯇ ꯉꯁꯤꯒꯤ ꯆꯩꯔꯥꯎꯕꯒꯤ ꯋꯤꯁꯦꯁꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯩꯅ ꯄꯥꯖꯒꯗꯧꯔꯤꯕꯁꯤ ꯖꯍꯦꯔꯥꯒꯤ 12 ꯁꯨꯕ ꯃꯇꯥꯡ ꯑꯃꯗꯤ 12 ꯐꯥꯎꯕ ꯄꯥꯏꯖꯒꯦ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯅꯍꯥꯟꯃꯨꯛꯀꯤ ꯇ꯭ꯋꯤꯁꯗꯦꯗꯨꯗꯁꯨ ꯑꯩꯍꯥꯛ ꯈꯨꯗꯣꯡ ꯈꯤꯇꯪ ꯆꯥꯗꯕ ꯑꯌꯨꯛꯀꯤ ꯇꯥꯟꯐꯝꯗ ꯂꯩꯕꯅ ꯑꯩ ꯄꯥꯖꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩ ꯌꯥꯝ ꯉꯟꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯔꯦꯗꯤ ꯇꯧꯖꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯔꯛꯂꯒꯦ ꯑꯍꯥꯟꯕꯗ ꯂꯣꯏꯈꯤꯕꯗꯨ ꯃꯃꯥ ꯃꯆꯥꯒ ꯐꯇꯤꯃꯥꯟꯒ ꯇꯣꯃꯤꯌꯥꯒ ꯃꯃꯥ ꯃꯆꯥꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯃꯣꯏꯒꯤ ꯐꯇꯤꯃꯥꯟ ꯕꯤꯕꯤꯒ ꯇꯣꯃꯤꯌꯥꯒ ꯃꯕꯥꯅꯤꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯇꯥꯕꯤꯔꯒ ꯈꯪꯕꯤꯔꯒꯅꯤ 12 ꯁꯨꯕ ꯃꯇꯥꯡ ꯖꯍꯦꯔꯥ ꯖꯨꯗꯥ ꯑꯃꯅꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯄꯨꯛꯅꯤꯡ ꯑꯁꯤ ꯃꯔꯥꯡꯕ ꯑꯃ ꯇꯧꯏ ꯁꯟꯅ ꯍꯥꯃꯦꯡꯅ ꯂꯩꯔꯛ ꯃꯆꯤꯟꯗ ꯂꯝꯄꯥꯛ ꯃꯆꯥꯗ ꯄꯥꯛꯇꯛ ꯇꯧꯕ ꯁꯦꯟꯇꯛ ꯇꯧꯕ ꯂꯩꯄꯟ ꯃꯅꯥꯛ ꯑꯁꯤꯅꯆꯤꯡꯕ ꯁꯪꯒꯨ ꯐꯥꯅ ꯑꯃ ꯑꯅꯤ ꯆꯣꯏꯅꯁꯨ ꯁꯨꯝꯅ ꯆꯥꯔꯤ ꯑꯃꯤꯔ ꯑꯁꯤ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯃꯇꯥ ꯆꯥꯕ ꯑꯃꯗꯒꯤ ꯍꯧꯅ ꯁꯨꯝ ꯀꯣꯏꯗꯨꯅ ꯌꯦꯡꯗꯨꯅ ꯆꯠꯊꯣꯔꯛꯏ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥꯅ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯕ ꯁꯨꯃꯥꯡ ꯃꯇꯣꯟ ꯍꯦꯛ ꯌꯧꯕꯗ ꯑꯃꯤꯔ ꯑꯁꯦ ꯑꯁꯥꯏꯒꯤ ꯁꯟ ꯑꯗꯣ ꯅ ꯂꯩꯕ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯌꯧꯏ ꯂꯩꯄꯟ ꯋꯥꯡꯃ ꯂꯩꯔꯛꯂꯣꯝꯗ ꯃꯅꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯅꯣꯛꯏ ꯂꯦꯞꯄꯤ ꯁꯟ ꯑꯗꯨꯗꯤ ꯑꯃꯤꯔ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯆꯥꯟꯕꯅꯤ ꯑꯃꯤꯔ ꯑꯗꯨ ꯖꯍꯦꯔꯥꯒꯤ ꯏꯪꯈꯣꯜ ꯃꯃꯥꯡ ꯊꯪꯕ ꯐꯥꯎꯅꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯛꯑꯦ ꯁꯟꯗꯨꯒꯤ ꯃꯄꯥꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯦ ꯐꯅ ꯀꯨꯏꯔꯦ ꯋꯥꯔꯤ ꯑꯗꯨ ꯐꯇꯤꯃꯥꯟ ꯇꯣꯃꯤꯌꯥ ꯃꯣꯍꯣꯔꯤ ꯑꯍꯨꯝ ꯑꯁꯤꯗꯤ ꯑꯁꯥꯏꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯦꯡꯉꯤ ꯍꯥꯏꯗꯤ ꯀꯨꯝꯃꯩꯒꯨꯝꯅ
ꯌꯦꯡꯅꯕ ꯃꯥꯒꯤ ꯄꯥꯛ ꯂꯧꯅꯔꯤꯕꯅꯤ ꯁꯣꯝꯗ ꯇꯣꯝꯌꯥꯁꯨ ꯑꯃꯕꯨꯁꯨ ꯆꯥꯜꯂꯤ ꯑꯩꯅꯁꯨ ꯆꯥꯜꯂꯤ ꯃꯗꯨꯗꯤ ꯃꯥꯒ ꯑꯩꯒꯁꯨ ꯆꯥꯟꯅꯕ ꯅꯠꯇꯔꯥ ꯍꯥꯏ ꯃꯣꯏ ꯋꯥꯔꯤꯗꯨꯅꯤ ꯐꯇꯤꯃꯥꯅ ꯃꯥꯅꯤ ꯃꯨꯟꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯤ ꯐꯛꯂꯥꯡꯗ ꯇꯦꯝꯄꯥꯛꯅ ꯊꯥꯕꯅꯤ ꯍꯥꯏꯅ ꯑꯎꯕꯁꯤꯡꯅ ꯉꯥꯡꯅꯗꯨꯅ ꯌꯦꯡꯉꯤ ꯁꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯑꯃꯤꯔ ꯑꯁꯦ ꯖꯍꯦꯔꯥꯒꯤ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯏ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒꯤ ꯅꯃꯥ ꯅꯆꯥꯅ ꯆꯥꯔꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯤꯔꯅ ꯍꯪꯂꯛꯏ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥꯗꯤ ꯃꯤꯊꯥꯏ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯒꯨꯝꯕ ꯈꯔ ꯁꯨꯝ ꯆꯥꯕꯗ ꯃꯆꯥ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯄꯥꯝꯕ ꯃꯤꯊꯥꯏ ꯖꯥꯠ ꯑꯃ ꯂꯩꯕꯤ ꯃꯃꯥꯁꯤꯅ ꯃꯃꯥ ꯃꯆꯥꯗ ꯂꯩꯖꯕꯅꯤ ꯑꯅꯤ ꯑꯃꯤꯔ ꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯃꯤꯊꯥꯏ ꯑꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯃꯦ ꯑꯃꯤꯔꯖꯤꯌꯨ ꯈꯪꯗꯔꯦꯗ ꯍꯥꯏꯅ ꯈꯨꯝꯃꯤ ꯁꯨꯃꯥꯡ ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯂꯦꯞꯄꯤ ꯆꯧꯀ꯭ꯔꯤ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯖꯍꯦꯔꯥꯅ ꯆꯧꯀ꯭ꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯃꯤꯔꯒꯤ ꯊꯥꯔꯤ ꯐꯝꯃꯣꯏꯗ ꯍꯥꯏꯗꯨꯅ ꯑꯃꯤꯔ ꯑꯁꯦ ꯉꯥꯏꯍꯥꯛ ꯆꯧꯀ꯭ꯔꯤ ꯄꯥꯏꯗꯨꯅ ꯂꯦꯞꯄꯤ ꯃꯇꯝ ꯑꯁꯤꯗ ꯒꯣꯄꯥꯜ ꯑꯁꯤ ꯏꯕꯦꯝꯆꯥ ꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯒꯤ ꯃꯈꯥ ꯊꯪꯕ ꯅꯥꯀꯜ ꯑꯗꯣꯝꯗ ꯄꯥꯟꯅ ꯆꯥꯕꯗꯒꯤ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯏꯕꯦꯝꯆꯥꯅ ꯏꯁꯤꯡ ꯍꯩ ꯃꯆꯤꯟ ꯇꯦꯡ ꯌꯦꯡꯊꯣꯛꯈꯤꯕꯗ ꯖꯍꯦꯔꯥꯒꯤ ꯁꯨꯃꯥꯡꯗ ꯑꯃꯤꯔ ꯂꯩꯕ ꯃꯥꯡꯒꯣꯟꯗꯅ ꯃꯃꯥ ꯃꯆꯥ ꯂꯩꯕ ꯑꯁꯤ ꯎꯔꯦ ꯑꯎꯕ ꯑꯇꯥꯕꯒꯨꯝ ꯈꯪꯗꯦ ꯑꯇꯥꯕꯁꯨ ꯑꯎꯕꯒꯨꯝ ꯈꯪꯗꯦ ꯀꯨꯟꯖꯣꯁꯨ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯚ꯭ꯔꯗ꯭ꯔ ꯂꯣꯛ ꯑꯃꯅ ꯃꯆꯥ ꯃꯅꯥꯏ ꯅꯨꯡꯁꯤꯗꯨꯅ ꯂꯪꯅꯕ ꯈꯣꯠꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯂꯪꯅꯩ ꯑꯁꯤ ꯐꯥꯎꯕ ꯐꯇꯤꯃꯥꯟ ꯈꯣꯏ ꯑꯗꯨ ꯇꯥꯔꯤ ꯑꯃꯁꯨꯡ ꯌꯦꯡꯉꯤ ꯍꯥꯏꯗꯤ ꯃꯣꯏ ꯅꯨꯡꯁꯤꯅ ꯉꯥꯡꯅꯕ ꯋꯥꯗꯣ ꯃꯣꯏꯗꯗꯤ ꯍꯨ ꯑꯣꯏꯅ ꯊꯣꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯐꯇꯤꯃꯥꯟ ꯈꯣꯏꯒꯤ ꯑꯗꯣꯝꯗ ꯐꯥꯎꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤ ꯐꯇꯤꯃꯥꯟ ꯍꯣꯏꯗ ꯑꯃꯨꯛ ꯐꯥꯎꯔꯒꯅ ꯑꯃꯤꯔꯁꯦ ꯐꯇꯤꯃꯥꯟ ꯈꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯏꯃꯨꯡꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯣꯏꯅ ꯁꯔꯧ ꯑꯃ ꯁꯤꯟꯅꯕꯗꯣ ꯑꯃꯤꯔ ꯑꯁꯤꯕꯨ ꯎꯍꯟꯗꯦ ꯏꯕꯦꯝꯆꯥ ꯒꯣꯄꯥꯜ ꯀꯨꯟꯖꯣ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯦ ꯖꯍꯦꯔꯥꯕꯨ ꯃꯥꯒꯤꯗ ꯆꯪꯍꯟꯒꯅꯨ ꯍꯥꯏꯔꯦ ꯋꯥꯊꯣꯛꯏ ꯍꯥꯏꯕ ꯑꯄꯨꯝꯕ ꯏꯕꯦꯝꯆꯥꯅ ꯇꯝꯗꯨꯅ ꯂꯣꯏꯅ ꯒꯣꯄꯥꯜ ꯀꯨꯟꯖꯣ ꯇꯥꯔꯦ ꯑꯍꯨꯝ ꯑꯁꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯇꯩꯁꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯥꯟꯅꯔꯒ ꯏꯕꯦꯝꯆꯥꯒ ꯒꯣꯄꯥꯜꯒ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯍꯤꯗꯥꯡ ꯂꯥꯡꯊꯛ ꯑꯃꯔꯣꯝ ꯋꯥ ꯑꯃ ꯉꯥꯡꯅꯩ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯍꯥꯏꯅ ꯅꯤꯡꯉꯤ ꯋꯥꯐꯝ ꯑꯗꯨ ꯁꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕꯃꯛꯇꯤ ꯀꯨꯟꯖꯣꯗꯣ ꯇꯥꯗꯔꯦ ꯏꯃꯨꯡꯗꯒꯤ ꯑꯅꯤꯅ ꯊꯣꯔꯛꯄꯒ ꯊꯤꯟꯗꯔꯦ ꯏꯕꯨꯡꯉꯣ ꯂꯦꯡꯂꯁꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯇꯥꯗ ꯃꯥꯏꯕꯨꯡꯉꯣ ꯌꯧꯕꯤꯔꯣ ꯍꯥꯏꯅꯗꯨꯅ ꯒꯣꯄꯥꯜ ꯀꯨꯟꯖꯣ ꯊꯣꯛꯂꯛꯂꯦ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯒꯣꯄꯥꯜꯒꯤꯗ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯐꯝꯃꯦ ꯆꯥꯒꯗꯕ ꯈꯔ ꯆꯥꯔꯦ ꯁꯟꯙ꯭ꯌꯥꯒꯤ ꯃꯃꯥꯡ ꯑꯣꯏꯅ ꯑꯅꯤꯃꯛ ꯀꯨꯟꯖꯣꯒꯤꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ ꯀꯨꯟꯖꯣꯒꯤ ꯃꯆꯦꯝꯅꯤ ꯃꯨꯈꯤ ꯂꯩꯔꯝꯃꯤ ꯃꯨꯈꯤ ꯍꯥꯏꯁꯤ ꯃꯃꯤꯡꯅꯤ ꯃꯨꯈꯤ ꯍꯥꯏꯁꯤ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯀꯧꯅꯕ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯏꯆꯦꯝꯗꯤ ꯏꯃꯥ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯦ ꯏꯆꯦꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯏꯆꯦꯝ ꯅꯪꯒ ꯎꯅꯒꯦ ꯂꯥꯛꯄꯅꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯊꯣꯏꯗꯣꯛꯄꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯀꯤ ꯋꯥꯗꯨ ꯐꯣꯡꯗꯣꯛꯅ ꯍꯥꯏꯗꯔꯦ ꯒꯣꯄꯥꯜꯅ ꯃꯨꯈꯤꯒ ꯂꯦꯡꯒꯥꯅꯤ ꯁꯛꯀꯤ ꯃꯈꯩꯗꯤ ꯈꯪꯅꯩ ꯀꯧꯅꯗꯦ ꯒꯣꯄꯥꯜꯕꯨ ꯈꯨꯔꯥꯏ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯨꯈꯤꯅ ꯃꯨꯟꯅ ꯈꯪꯉꯤ ꯒꯣꯄꯥꯜꯁꯨ ꯃꯨꯈꯤꯁꯤꯅ ꯀꯨꯟꯖꯣꯒꯤ ꯃꯆꯦ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯅ ꯅꯨꯃꯤꯠ ꯑꯁꯤꯗꯇ ꯈꯪꯉꯤ ꯃꯃꯥ ꯑꯅꯥꯕ ꯑꯁꯤ ꯈꯔ ꯐꯔꯗꯨꯅ ꯃꯇꯝ ꯑꯁꯤꯗ ꯃꯥꯡꯒꯣꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯃꯝꯃꯦ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯦ ꯃꯃꯥ ꯑꯁꯦ ꯏꯃꯨꯡꯗ ꯆꯪꯂꯦ ꯒꯣꯄꯥꯜ ꯆꯪꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯋꯥꯔꯤ ꯁꯥꯔꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯃꯄꯥꯟꯗ ꯋꯥ ꯑꯃ ꯑꯅꯤ ꯇꯥꯟꯅꯔꯦ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯗꯤ ꯐꯝꯕꯤꯍꯧꯈꯤꯁꯤ ꯑꯩꯗꯤ ꯐꯅꯤ ꯍꯥꯏꯗꯨꯅ ꯃꯨꯈꯤ ꯆꯠꯈꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯥꯃꯤꯅꯤ ꯂꯥꯛꯏ ꯒꯣꯄꯥꯜꯕꯨ ꯖꯥꯃꯤꯅꯤꯅ ꯂꯩꯕꯤꯔꯝꯃꯤꯕꯔꯥ ꯇꯥꯗꯕꯨ ꯍꯥꯏꯗꯨꯅ ꯀꯧꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤ ꯀꯨꯟꯖꯣ ꯑꯁꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗꯒꯤ ꯀꯨꯟꯖꯣꯅ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯗꯨ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃ ꯂꯥꯛꯏ ꯍꯥꯏ ꯑꯩꯅ ꯏꯃꯥ ꯍꯨꯟꯗꯣꯛꯇꯨꯅ ꯈꯪꯗꯦ ꯂꯨ ꯑꯀꯣꯛꯄꯗ ꯂꯦꯟ ꯇꯥꯏ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯥꯏꯗ ꯍꯥꯏ ꯖꯥꯃꯤꯅꯤꯅ ꯅꯥꯒꯗꯒꯨꯝ ꯇꯥꯗ ꯇꯥꯈꯤꯕ
ꯃꯌꯥꯎꯔꯔꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯁꯤ ꯅꯣꯛꯏ꯫ ꯃꯃꯥꯅ ꯃꯆꯦꯅ ꯅꯪꯕꯨ ꯅꯕꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯍꯟꯅꯤꯡꯉꯤ ꯏꯃꯥꯅ ꯈꯔ ꯐꯔꯗꯨꯅ ꯑꯉꯥꯡꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯕꯗꯤ ꯈꯪꯗꯦꯗ ꯑꯐꯕ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏꯗꯗꯤ ꯏꯊꯣꯛ ꯍꯦꯛ ꯊꯣꯛꯇꯔꯕ ꯃꯈꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯔꯩ ꯅꯤꯡꯗꯗꯨꯅ ꯍꯥꯏ꯫ ꯀꯨꯟꯖꯣꯅ ꯏꯆꯦꯗ ꯅꯠꯇꯦ ꯏꯃꯥꯁꯨ ꯆꯠꯍꯟꯅꯤꯡꯉꯤꯗ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯅꯣꯛꯏ꯫ ꯁꯨꯃ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯖꯥꯃꯤꯅꯤ ꯑꯁꯤꯗꯤ ꯆꯠꯈꯔꯦ꯫ ꯃꯃꯥ ꯆꯥꯛ ꯄꯤꯖꯔꯒ ꯒꯣꯄꯥꯜ ꯀꯨꯟꯖꯣ ꯑꯅꯤ ꯃꯥꯡꯒꯣꯟꯗ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯐꯝꯃꯤ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯇꯝꯗꯨꯗ ꯍꯤꯗꯥꯛ ꯊꯛꯑꯒ ꯃꯥꯅ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯕ ꯃꯇꯝꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯇꯨꯡ 4ꯅꯤ 5ꯅꯤ ꯀꯣꯟꯕꯅꯤ꯫ ꯊꯥꯅ ꯋꯥꯇꯣꯟ ꯍꯦꯛ ꯍꯦꯟꯅ ꯀꯥꯔꯛꯂꯤ꯫ ꯑꯊꯦꯡ ꯑꯉꯟ ꯑꯅꯤꯃꯛ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯅꯤꯡꯅꯕꯒꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕꯗ ꯈꯥꯏꯅꯕꯒꯤ ꯃꯩꯁꯥ ꯈꯥꯡꯕ ꯃꯤ ꯈꯔꯇ ꯇꯨꯝꯗꯕꯇ ꯃꯉꯥꯏꯔꯦ꯫ ꯑꯆꯤꯛꯄ ꯑꯏꯪ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄꯗ ꯎꯅꯥ ꯋꯥꯅꯥ ꯑꯁꯦ ꯈꯔ ꯈꯔ ꯏꯍꯥꯏ ꯍꯦꯛ ꯍꯥꯏ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯏꯆꯤꯛ ꯆꯤꯛꯅ ꯏꯂꯦꯡ ꯂꯦꯡꯕꯒꯨꯝ ꯇꯧꯏ꯫ ꯂꯤꯛꯂꯥꯅ ꯃꯔꯤꯛ ꯃꯔꯤꯛ ꯆꯥꯏꯔꯕ ꯎꯅꯥꯁꯤꯡ ꯊꯥꯕꯜꯒꯤ ꯏꯄꯣꯝꯗ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯇꯥꯎꯕꯒꯨꯝꯅꯁꯨ ꯎꯔꯦ꯫ ꯎꯅꯥ ꯋꯥꯅꯥꯇ ꯂꯦꯡꯕ ꯅꯠꯇꯦ ꯀꯨꯟꯖꯣꯒꯤ ꯃꯄꯨꯛꯅꯤꯡ ꯑꯁꯤꯁꯨ ꯏꯍꯥꯏ ꯍꯥꯏꯔꯦ꯫ ꯏꯆꯤꯛ ꯆꯤꯛꯅ ꯅꯤꯜꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯁꯛꯐꯝ ꯑꯗꯣ ꯄ꯭ꯔꯀꯤꯇꯤ ꯗꯦꯕꯤꯅ ꯍꯦꯛ ꯍꯦꯛ ꯑꯣꯏꯕ ꯃꯔꯝꯅ ꯅꯤꯡꯅꯕꯒꯤ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯄ꯭ꯔꯀꯤꯇꯤꯅ ꯇꯥꯎꯔꯤ꯫ ꯑꯋꯥꯕꯕꯨ ꯎꯔꯒ ꯂꯩꯕ ꯉꯝꯅꯗꯦ꯫ ꯑꯍꯤꯡ ꯑꯁꯤꯒꯤ ꯃꯁꯛꯁꯤ ꯎꯔꯨꯔꯒ ꯀꯨꯟꯖꯣ ꯌꯦꯡꯕ ꯂꯩꯕ ꯉꯝꯗꯔꯦ꯫ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯞꯈꯔꯦ꯫ ꯑꯅꯤ ꯑꯁꯤꯅ ꯑꯍꯤꯡꯗ ꯈꯟꯅꯒꯗꯕ ꯋꯥꯐꯝꯗꯤ ꯑꯍꯥꯟꯕꯗ ꯒꯣꯄꯥꯜ ꯏꯕꯦꯝꯆꯥ ꯑꯅꯤꯗ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕ꯫ ꯑꯅꯤꯁꯨꯕ ꯋꯥ ꯊꯣꯛꯂꯦ ꯏꯕꯦꯝꯆꯥꯒꯤꯗ ꯆꯪꯕ ꯌꯥꯗꯔꯦ ꯍꯥꯏꯕ꯫ ꯑꯍꯨꯝꯁꯨꯕꯗ ꯄꯥꯡꯒꯟ ꯃꯌꯥꯝꯅ ꯑꯃꯤꯔ ꯑꯗꯨꯅ ꯖꯍꯦꯔꯥꯕꯨ ꯌꯥꯝꯅ ꯆꯥꯜꯂꯤ ꯍꯥꯏꯕ ꯑꯁꯤꯅ ꯂꯣꯏꯅ ꯅꯍꯥꯟ ꯑꯃꯤꯔꯅ ꯖꯍꯦꯔꯥꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯍꯦꯔꯥ ꯂꯥꯛꯇꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯐꯪꯂꯛꯇꯕ꯫ ꯃꯔꯤꯁꯨꯕꯗ ꯀꯨꯟꯖꯣꯒꯤ ꯋꯥ ꯉꯥꯡꯅꯕꯗ ꯒꯣꯄꯥꯜ ꯏꯕꯦꯝꯆꯥ ꯑꯅꯤꯒꯤ ꯃꯥꯡꯗ ꯖꯍꯦꯔꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯈꯟꯅꯔꯤꯕ ꯑꯅꯤꯗ ꯏꯕꯦꯝꯆꯥꯅ ꯊꯕꯛ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯗꯔꯦ ꯍꯥꯏꯕ ꯑꯁꯤꯃꯁꯨ ꯑꯅꯤꯅ ꯎꯔꯦ꯫ ꯖꯍꯦꯔꯥꯒꯨꯝꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯗ ꯒꯣꯄꯥꯜ ꯀꯨꯟꯖꯣ ꯄꯨꯟꯁꯤꯁꯤꯃꯒꯤ ꯆꯠꯅꯒꯗꯕ ꯋꯥꯕꯨ ꯉꯥꯡꯅꯕ ꯍꯥꯏꯕ ꯑꯗꯨꯕꯨ ꯊꯕꯛ ꯄꯥꯡꯊꯣꯛꯄꯗꯕꯗꯤ ꯃꯄꯥ ꯑꯣꯏꯗꯔꯦ꯫ ꯊꯕꯛ ꯄꯥꯡꯕ ꯄꯥꯡꯗꯕꯗꯤ ꯊꯝꯈꯣ꯫ ꯃꯨꯁꯜꯃꯥꯟ ꯅꯨꯄꯤꯕꯨ ꯍꯤꯟꯗꯨꯅ ꯍꯤꯟꯗꯨ ꯑꯣꯏꯅ ꯊꯨꯡꯅꯕ ꯍꯥꯏꯕ ꯑꯁꯤꯃꯁꯨ ꯑꯣꯏꯕ ꯌꯥꯗꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯑꯁꯦ ꯂꯨꯄꯥ ꯄꯩꯁꯥ ꯁꯣꯟꯅꯕ ꯂꯩꯇꯅ ꯄꯤꯊꯣꯛꯇꯅ ꯖꯍꯦꯔꯥꯒꯤ ꯃꯋꯥꯍꯩ ꯂꯩꯒꯗꯕ ꯑꯁꯤꯗ ꯃꯉꯥꯏꯔꯦ꯫ ꯀꯨꯟꯖꯣꯗꯤ ꯃꯆꯦ ꯃꯨꯈꯤ ꯀꯧꯕꯤꯒ ꯑꯅꯤꯇ ꯄꯣꯛꯏ꯫ ꯀꯨꯟꯖꯣꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ꯫ ꯃꯃꯥꯗꯣ ꯑꯍꯜ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯣꯜꯂꯦ ꯅꯥꯔꯤ꯫ ꯃꯆꯦ ꯃꯆꯤꯁꯨ ꯂꯥꯏꯔꯕꯅ ꯈꯝ ꯍꯦꯛ ꯊꯦꯡꯉꯤ꯫ ꯑꯁꯤ ꯐꯥꯎꯕ ꯈꯟꯅꯔꯦ꯫ ꯑꯉꯥꯡ ꯑꯁꯦ ꯂꯝ ꯍꯦꯟꯕ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯔꯦ꯫ ꯑꯗꯨꯗꯤ ꯖꯍꯦꯔꯥꯕꯨ ꯅꯤꯡꯉꯤꯕ ꯑꯁꯤꯗꯤ ꯇꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯆꯠꯇꯕꯗꯤ ꯌꯥꯏ ꯂꯝꯕꯤ ꯑꯗꯨ ꯃꯥꯡꯕꯗꯤ ꯌꯥꯗꯦ꯫ ꯀꯨꯟꯖꯣꯕꯨ ꯖꯍꯦꯔꯥꯅ ꯅꯤꯡꯗ꯭ꯔꯕꯗꯤ ꯀꯨꯟꯖꯣꯅ ꯖꯍꯦꯔꯥꯕꯨ ꯅꯤꯡꯕꯁꯨ ꯑꯁꯨꯝ ꯇꯥꯝꯈꯤꯕꯁꯨ ꯌꯥꯏ꯫ ꯍꯧꯖꯤꯛ ꯖꯍꯦꯔꯥ ꯑꯁꯦ ꯀꯨꯟꯖꯣ ꯑꯁꯤꯕꯨ ꯅꯤꯡꯕꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯈꯟꯅꯔꯛꯂꯦ꯫ ꯃꯁꯤꯗ ꯑꯌꯨꯛ ꯅꯨꯃꯤꯠ ꯍꯨꯝꯗꯣꯔꯛꯄ ꯑꯣꯏꯖꯕꯅ ꯊꯝꯕꯥꯜꯒꯤ ꯃꯥꯏꯊꯣꯡ ꯅꯤꯡꯖꯕꯒꯤ ꯏꯁꯤꯡꯗ ꯁꯥꯠꯆꯕ ꯃꯥꯒꯤ ꯅꯥꯑꯣꯡꯅ ꯀꯨꯟꯖꯣꯒꯤ ꯑꯆꯧꯕ ꯊꯃꯣꯏ ꯂꯝꯗꯝꯒꯤ ꯄꯥꯃꯦꯟꯗ ꯌꯦꯠꯇꯅ ꯂꯩꯈꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯄꯥꯎ ꯁꯟꯙ꯭ꯌꯥꯅ ꯅꯨꯡꯊꯤꯜꯒꯤ ꯃꯄꯥꯎ ꯆꯤꯡꯈꯩꯅ ꯇꯥꯛꯄꯒꯨꯝꯅ ꯖꯍꯦꯔꯥꯒꯤ ꯃꯕꯨꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯅ ꯒꯣꯄꯥꯜꯗ ꯇꯥꯈꯤ꯫ ꯑꯗꯨꯒ ꯒꯣꯄꯥꯜ ꯃꯥꯕꯨꯁꯨ ꯌꯦꯠꯁꯤꯟꯕꯤꯔꯦ꯫ ꯃꯥꯒꯤ ꯇꯠꯐꯗꯕ ꯂꯪꯖꯥ ꯃꯆꯥ ꯑꯁꯤꯅ ꯑꯅꯤ ꯑꯁꯤ ꯐꯥꯗꯨꯅ ꯊꯝꯈꯔꯦ꯫ ꯅꯤꯡꯅꯕꯗꯤ ꯍꯧꯅꯩ ꯅꯤꯡꯉꯝꯒꯅꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯄꯥꯝꯕꯤ ꯃꯄꯥꯟ ꯃꯔꯥ ꯄꯣꯛꯇꯨꯅ ꯇꯥꯎꯍꯟꯕ ꯅꯤꯡꯅꯕꯒꯤ ꯑꯀꯟꯕ ꯏꯔꯩꯃꯛꯇꯤ ꯊꯣꯛꯇꯕꯣꯏꯅ ꯍꯥꯏꯅ ꯒꯣꯄꯥꯜ ꯀꯨꯟꯖꯣ ꯑꯅꯤ ꯍꯥꯏꯅꯔꯤ꯫ ꯈꯟꯅꯕ ꯃꯈꯩ ꯍꯥꯟꯅꯒꯤ ꯑꯗꯨ ꯃꯉꯥꯏ꯫ ꯈꯟꯅꯕ ꯌꯥꯕ ꯃꯈꯩ ꯈꯟꯅꯔꯒ ꯐꯔꯦ ꯃꯤ ꯑꯃꯗ ꯍꯥꯏꯔꯒꯨꯝꯁꯤ ꯅꯪ ꯑꯩ ꯑꯃꯨꯛꯇꯪ ꯊꯦꯡꯅꯅꯕ ꯃꯋꯥ ꯑꯃꯇꯪ ꯇꯥꯟꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯑꯩ ꯍꯨꯏꯁꯥꯔ ꯇꯧꯔꯒꯦ ꯍꯥꯏꯅ ꯒꯣꯄꯥꯜ ꯂꯦꯞꯄꯦ꯫ ꯁꯤꯗ 22ꯁꯨꯕ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯦ꯫
tomiya Phatiman ani asi hek ngamjaba makai tawduna Zahirabu mama abu munsida hulle adi phataba wangang ba hunbadu kolub asida mu maitai dhanma pame kafirni thambatina bahuna de hek ngamiba makai honaduna tuna tanthokpadana phabani haina mi kuding makwari tawduna mi khomba hokhari amaromda muk amir nupi angangda Zahira sibu amirna kitang luna tawman khale Zahirana dabu hairabadi phare phare yamna akaiba laklani haina ba wahaygi amot palekong ngakta chasille amirgi angauba pungningi mafong kuding amot pa chonghalle Zahiragi amamba oina sumatlaba sak aduna adum mamhankiduna kolub adugi amamba pungning adu adum ahoina na mamhankare amamba adumda tomiya Phatimana anisu sumna putharake Lekai ase tinaba marirak sure lekai tinaraga makhoi anigi aidi wa khanabadu Zahiragi wa khanabadu buni lekai tinaba haisi amirgi Zakari tauba natana maitai amata kolub asida changba yadare idi moi khanabadu da changba yahan khidraba lairik iduna mayam sahi taunare soiga khomnare inkol phauduna chatpa phauba yadare matam asida Zahira mama masa diwa ditadare tai haiduna mingonda hanguba nganguba kari amata leite awaba mina awaba khanghai asaba ayakwa pauning kon mayam si khangi mama chana khangi se awaba koklaga nungaiba lakpa nungaiba loiraga awaba lakpa hauna mali Zahiragi akaiba thamoigi mai sina ngasi anoba awaba mapau amaga amuksu laksille kolub asida leijabi lairabi pangan nupi mama nabi ama ngasi nungdang wairam Zahira matomta leingayda lae ibema namade kaithen chatki indonbu haina kumme nupi ase koiru yenglaga Zahira da lolap yengoi bema haidongna badiya deko mamanga swaida leibani Gopal ko nupa amana nangbu amukta unage haiduna ngairakpa ase matang kuire ising kon yungliba sida leirami nangbu ising kon isingga sokpa thorakpada thengnarabadi haina ngaibani hai marol lei atai su yamna hayu haibasu yade kaidongaino amukta unasi thoro hai wa si tamlaga nangna hekta khangani mi ani suna taba yade pauthang haiba yaba nate maga nangata haigada bawani haine nangna kaidongaino horela thorakpada tanja amata imada hayo hai Zahira se wakan tawsinnaduna kanano hariba sibu kana oigadagi hai pawa sitabadagi indriya pumba nongdongi isingtabu ngaijariba nonggobi koba uchekna athapada nongi mapai ubada pumning langbagumna pumlang le Zahirado amaromda leikok leikai adugi ithin puraba isengi masak oiraba pauningkol adumane masida centharakpa isenda yongba singnangum dauna nokjaraba masa adu lepa ngamde ihai hoi mai haidana arepa ngangnaba tawdare Zahira nasu haidare nupi aduna suta tansillamdare nupi adu chatkhare nupi aduna Gopal da lekai aduda tawnariba Zahiragi mathakta haibiriba mai asi tamkhare Zahira unabagi wasu tame Gopalna hoi mai haiba marol amata takpiramlabadi nungaigani ko ngambiraktrabaro hai matamnani ai tanja yengduna amuk chatlaga su chatke hainare yamna ki bahusar tawnaba matam lae Zahiragi wa pumba sitabada Gopalna pangkhan khale aduma punjoda tanaruduna kanabawa nate Zahirabu amuktang unaraga magi mawagi matung ina thabak pumba tawgi haina leple aduga Zahirana hoi mai hairakte haiba asimasu Gopalna hoi mai haiba pakum yaure haina lau aduga kolub asida ising kon manakta khwai na amasung sairak oina ising sokpa thorakpa matam asi Zahirabu Gopalna ngaiduna leikhare kunjo na Gopalgi damakta lakpa Gopalna ising kongi lamdam adwaida leiramba hek thengnai ising kon
ꯗꯤ ꯎꯕ ꯃꯐꯝꯗ ꯐꯝꯗꯨꯅ ꯂꯩ ꯋꯥꯔꯤ ꯁꯥꯏ ꯑꯗꯨꯕꯨ ꯀꯨꯏꯔꯕ ꯗ ꯑꯃꯨꯛ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯅꯣꯡꯃꯅ ꯒꯣꯄꯥꯜ ꯃꯇꯣꯝꯇ ꯉꯥꯏ ꯅꯣꯡꯃꯅ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯁꯨꯝꯅ ꯉꯥꯏꯅꯔꯦ ꯋꯥꯄꯟ ꯆꯥꯝꯃ ꯌꯥꯟꯕꯗ ꯃꯀꯣꯛ ꯃꯃꯩ ꯐꯥꯎꯕ ꯇꯦꯟꯕ ꯁꯥꯡꯕ ꯇꯥꯡꯗ ꯆꯞ ꯃꯥꯟꯅꯕ ꯋꯥ ꯑꯅꯤ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯇꯥꯟꯖꯥ ꯍꯥꯏꯕ ꯑꯁꯤꯗꯤ ꯈꯨꯠꯅ ꯁꯦꯝꯕ ꯌꯥꯗꯕꯅꯤꯅ ꯄꯨꯟꯁꯤ ꯑꯃꯗ ꯄꯥꯛ ꯍꯦꯛ ꯊꯣꯛꯇꯦ ꯋꯥꯒꯤ ꯋꯥꯇꯥ ꯊꯕꯛꯀꯤ ꯇꯥꯟꯖꯥ ꯑꯔꯨꯕꯅꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯕꯗ ꯇꯥꯟꯖꯥ ꯐꯪꯗꯔꯦ ꯃꯃꯥꯡꯉꯩꯒꯤ ꯑꯣꯏꯔꯕꯗꯤ ꯀꯣꯛ ꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛꯇ ꯅꯠꯇ꯭ꯔꯕꯁꯨ ꯇꯔꯥꯔꯛ ꯊꯣꯛꯀꯗꯕꯅꯤ ꯖꯍꯦꯔꯥ ꯉꯁꯤ ꯉꯔꯥꯡ ꯑꯁꯦ ꯃꯍꯥꯛꯊꯛꯀꯤ ꯀꯣꯂꯨꯞ ꯑꯁꯤꯒꯤ ꯋꯥꯊꯣꯛ ꯑꯣꯏꯅꯔꯦ ꯃꯄꯥ ꯃꯃꯥ ꯄꯨꯄꯥꯡ ꯁꯨꯗ꯭ꯔꯕꯤ ꯑꯃꯒ ꯑꯣꯏꯁꯤꯜꯂꯨꯔꯦ ꯆꯠꯄꯃꯛꯇ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯍꯥꯏꯗꯔꯦ ꯑꯁꯨꯛ ꯇꯣꯟꯅ ꯂꯩꯈꯔꯦ ꯃꯁꯤ ꯊꯣꯛꯀꯗꯕ ꯃꯇꯝ ꯀꯌꯥꯁꯨ ꯊꯣꯛꯇꯔꯦ ꯃꯁꯤꯅ ꯊꯣꯛꯀꯗꯕ ꯃꯇꯝ ꯀꯌꯥꯗꯁꯨ ꯊꯣꯛꯇꯔꯦ ꯒꯣꯄꯥꯜ ꯑꯁꯦ ꯇꯣꯇꯤ ꯃꯈꯣꯡ ꯃꯃꯥꯡ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯀꯌꯥ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯃꯛꯇꯗ ꯂꯝꯕꯤ ꯑꯗꯨ ꯀꯨꯠꯂꯛꯂꯦ ꯑꯣꯟꯊꯣꯛꯄ ꯊꯕꯛꯁꯨ ꯇꯧꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯇꯣꯇꯤ ꯃꯈꯣꯡ ꯐꯥꯎꯕ ꯒꯖ ꯑꯁꯨꯛꯅꯤ ꯃꯤ ꯑꯁꯤꯒꯤ ꯀꯣꯟꯊꯣꯡ ꯐꯥꯎꯕꯅ ꯈꯣꯡꯀꯥꯞ ꯑꯁꯨꯛꯅꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯉꯦ ꯑꯩꯅ ꯆꯠꯄ ꯃꯆꯠꯁꯨ ꯃꯤꯅ ꯆꯠꯄ ꯎꯔꯒ ꯂꯥꯏꯅ ꯈꯪꯕꯅꯤ ꯃꯤꯅ ꯆꯠꯄ ꯂꯝꯆꯠꯇꯤ ꯃꯤꯅ ꯈꯪꯕ ꯍꯧꯅꯩ ꯃꯤꯗꯤ ꯊꯝꯈ꯭ꯔꯣ ꯀꯔꯤ ꯂꯩꯇꯕ ꯂꯨꯈꯥꯛ ꯆꯥꯕ ꯍꯨꯏ ꯐꯥꯎꯕꯅ ꯈꯪꯉꯤ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯒꯝ ꯒꯝ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤ ꯑꯗꯨꯕꯨ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯗꯦ ꯐꯤꯔꯨ ꯐꯤꯔꯥꯡ ꯈꯨꯝꯗꯨꯅ ꯀꯣꯟꯊꯣꯡꯗ ꯃꯨꯅ ꯌꯦꯡꯂꯝꯕ ꯈꯣꯡꯊꯥꯡ ꯂꯀꯛ ꯇꯧꯕ ꯃꯤꯗꯨꯕꯨ ꯈꯣꯡꯉꯤ ꯃꯤꯒꯤ ꯈꯣꯡꯊꯥꯡ ꯍꯥꯏꯕꯁꯦ ꯃꯥꯟꯅꯔꯛꯇꯕꯗꯒꯤ ꯇꯣꯇꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯗꯨꯋꯥꯏꯒꯤ ꯃꯤꯅ ꯁꯥꯖꯠ ꯑꯁꯤ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯅ ꯎꯅꯔꯛꯂꯤ ꯎꯖꯩ ꯅꯤꯡꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯂꯝꯕꯤꯅ ꯑꯆꯧꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯊꯣꯏꯅ ꯑꯇꯥꯕ ꯎꯗꯦ ꯑꯁꯨꯝꯅ ꯖꯍꯦꯔꯥꯕꯨ ꯒꯣꯄꯥꯜꯅ ꯉꯥꯏꯔꯛꯏ ꯖꯍꯦꯔꯥꯅ ꯊꯣꯔꯛꯄ ꯃꯃꯥꯟꯅꯕ ꯏꯁꯤꯡ ꯁꯣꯛꯄ ꯂꯩꯔꯝꯃꯤ ꯁꯣꯛꯃꯤꯟꯅꯗꯨꯅ ꯑꯗꯨꯝ ꯆꯪꯈꯤ ꯖꯍꯦꯔꯥ ꯃꯇꯣꯝꯇ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯏ ꯃꯌꯥꯝ ꯊꯣꯔꯛꯇꯨꯅ ꯑꯗꯨꯃꯛ ꯆꯪꯃꯤꯟꯅꯈꯤ ꯌꯦꯡꯕꯗ ꯃꯌꯦꯡꯅꯩ ꯌꯦꯡꯕꯗ ꯉꯥꯡꯕꯗ ꯒꯣꯄꯥꯜꯅ ꯇꯥꯟꯖꯥ ꯆꯥꯕ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡꯋꯥꯏꯒꯤ ꯃꯇꯝ ꯄꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤ ꯉꯥꯏꯕꯗ ꯑꯇꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯉꯝꯅꯗꯦ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯇꯝꯂꯒ ꯅꯨꯡꯗꯥꯡ ꯑꯣꯔꯥꯏꯕꯒꯨꯝ ꯑꯍꯤꯡ ꯑꯁꯦ ꯀꯨꯟꯖꯣ ꯒꯣꯄꯥꯜ ꯑꯅꯤꯅ ꯇꯠꯇꯅ ꯋꯥ ꯇꯥꯟꯅꯔꯤ ꯇꯥꯟꯅꯕꯗꯅꯤ ꯊꯕꯛ ꯂꯣꯏꯕ ꯌꯥꯗꯕꯅꯤꯅ ꯊꯕꯛ ꯄꯥꯡꯕ ꯉꯝꯗꯔꯦ ꯑꯃꯔꯣꯝꯗ ꯃꯍꯧꯁꯥꯗꯤ ꯑꯃꯤꯔ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯆꯥꯏ ꯀꯥꯂꯦꯟ ꯑꯃꯁꯨꯡ ꯅꯤꯡꯊꯝꯊꯥꯒꯤ ꯏꯁꯤꯡ ꯀꯪꯕ ꯃꯇꯝꯗ ꯇꯣꯇꯤꯗꯤ ꯆꯥꯏ ꯑꯃꯤꯔꯒꯤꯗ ꯐꯥꯎꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯆꯠꯂꯒ ꯏꯁꯤꯡ ꯁꯣꯛꯏ ꯖꯍꯦꯔꯥꯁꯦ ꯍꯟꯗꯛꯇꯤ ꯃꯔꯥꯡꯉꯦ ꯑꯃꯤꯔ ꯑꯁꯤꯒꯤ ꯃꯅꯥꯏ ꯃꯁꯜ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯍꯦꯛ ꯎꯔꯤꯕ ꯃꯈꯩ ꯃꯕꯨꯛꯇ ꯂꯩꯕ ꯑꯃꯁꯨꯡ ꯃꯅꯥꯗ ꯇꯥꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯐꯣꯡꯗꯣꯛꯏ ꯀꯅꯥꯅ ꯑꯄꯪꯕ ꯑꯉꯥꯡ ꯊꯥꯖꯤꯟꯗꯨꯅ ꯏꯟꯁꯤꯟꯗꯨꯅ ꯂꯪꯅꯍꯟꯕꯁꯨ ꯌꯥꯎꯔꯛꯏ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯐꯥꯎꯗꯨꯅ ꯆꯠꯇꯔꯦ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯃꯍꯧꯁꯥꯗꯒꯤ ꯆꯠꯄꯣꯏ ꯆꯠꯇꯕꯣꯏ ꯂꯩꯔꯕ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯑꯊꯣꯏꯕ ꯂꯝꯕꯤ ꯑꯣꯏꯔꯛꯂꯦ ꯉꯁꯤ ꯄꯨꯡ 9-10 ꯇꯥꯕ ꯑꯌꯨꯛꯅꯤ ꯄꯨꯟ ꯀꯪꯅꯥꯟꯕꯤ ꯑꯃ ꯄꯥꯏꯗꯨꯅ ꯖꯍꯦꯔꯥꯅ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯔꯛꯏ ꯃꯥꯒꯤ ꯑꯃꯝꯕ ꯊꯃꯣꯏꯒꯤ ꯏꯃꯨꯡꯗ ꯂꯦꯞꯇꯨꯅ ꯖꯍꯦꯔꯥ ꯑꯁꯤ ꯌꯦꯡꯂꯛꯄꯗ ꯑꯋꯥꯕ ꯅꯨꯡꯁꯤꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯤꯅ ꯂꯥꯛꯆꯕ ꯇꯣꯜꯂꯕ ꯄꯥꯡꯒꯜ ꯂꯩꯇꯔꯕ ꯃꯆꯨ ꯀꯌꯥꯒꯤ ꯃꯤꯡꯁꯦꯜ ꯊꯣꯡꯒꯤ ꯃꯆꯨ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯃꯈꯜ ꯀꯌꯥ ꯊꯣꯛꯅ ꯀꯨꯞꯁꯤꯟꯈꯔꯦ ꯖꯍꯦꯔꯥ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯦ ꯍꯤꯛꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯀꯞꯇꯨꯅ ꯂꯦꯞꯄꯤ ꯃꯄꯥꯎ ꯄꯨꯕ ꯅꯨꯡꯁꯤꯕꯒꯤ ꯂꯩꯅꯕ ꯂꯣꯏꯅꯔꯕ ꯃꯥꯂꯪꯕ ꯒꯣꯄꯥꯜ ꯃꯥꯒꯤ ꯃꯋꯥ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯃꯩꯔꯛ ꯑꯁꯤꯗ ꯂꯩꯄꯥꯛꯅ ꯁꯥꯕ ꯁꯅꯥꯒꯤ ꯄꯨꯟ ꯀꯪꯅꯥꯟꯕꯤ ꯑꯁꯦ ꯁꯦꯒꯥꯗ ꯌꯦꯞꯇꯨꯅ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯇꯣꯇꯤ ꯃꯈꯣꯡ ꯇꯥꯅ ꯂꯥꯛꯏ ꯖꯍꯦꯔꯥꯅ ꯇꯣꯇꯤ ꯃꯈꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯒꯣꯄꯥꯜ ꯆꯪꯂꯛꯇꯨꯅ ꯖꯍꯦꯔꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯏ ꯑꯅꯤ ꯑꯁꯦ ꯁꯛꯀ ꯍꯦꯛ ꯎꯅꯕꯗ ꯒꯣꯄꯥꯜꯅ ꯖꯍꯦꯔꯥꯗ ꯋꯥ ꯍꯥꯏꯕ ꯍꯧꯏ ꯖꯍꯦꯔꯥꯁꯦ ꯋꯥꯗꯨ ꯇꯥꯗꯨꯅ ꯂꯩꯊꯣꯛꯇꯦ ꯃꯔꯦꯡꯕꯥꯟꯗ ꯌꯥꯜꯂꯛꯄ ꯐꯤ ꯑꯗꯨ ꯑꯍꯥꯟꯕꯗ ꯇꯣꯇꯤ ꯑꯗꯨ ꯊꯥꯗꯣꯛꯄ ꯍꯧꯏ ꯄꯨꯟ ꯑꯗꯨ ꯆꯥꯝꯊꯣꯛꯏ ꯃꯈꯣꯡ ꯍꯥꯝꯗꯣꯛꯏ ꯀꯨꯟꯖꯣ ꯑꯃꯁꯨꯡ ꯒꯣꯄꯥꯜꯒꯤ ꯈꯧꯔꯥꯡꯂꯕ ꯊꯃꯣꯏꯅ ꯆꯟꯅꯩꯅꯗꯨꯅ ꯂꯩꯔꯝꯕ ꯋꯥ ꯃꯌꯥꯝ ꯑꯗꯨ ꯑꯋꯥꯡꯕꯗꯒꯤ ꯆꯦꯟꯊꯔꯛꯄ ꯄꯟꯗ꯭ꯔꯕ ꯏꯆꯦꯜ ꯑꯣꯏꯗꯨꯅ ꯒꯣꯄꯥꯜꯅ ꯖꯍꯦꯔꯥꯒꯤꯗ ꯃꯊꯪ ꯈꯪꯍꯧꯔꯔꯣꯏꯗꯕ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯊꯔꯦ ꯂꯩꯈꯣꯝ ꯇꯪꯈꯥꯏ ꯑꯃ ꯇꯩꯕ ꯔꯨꯃꯥꯜ ꯑꯃ ꯄꯥꯏ
ꯎꯕꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯎꯔꯦ ꯍꯥꯏꯅꯔꯤꯕ ꯋꯥ ꯑꯗꯣ ꯖꯍꯦꯔꯥ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯈꯨꯝꯕ ꯉꯝꯗꯦ ꯖꯍꯦꯔꯥ ꯃꯄꯤ ꯇꯥꯏ ꯒꯣꯄꯥꯜꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯇꯥꯍꯧꯕ ꯍꯥꯏꯕꯕꯨ ꯀꯞꯇꯨꯅ ꯀꯥꯟꯅꯕ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤꯇꯗꯤ ꯇꯥꯍꯧꯏ ꯖꯍꯦꯔꯥ ꯐꯗꯤꯅ ꯄꯨꯟ ꯑꯗꯨ ꯁꯨꯝ ꯅꯥꯟꯊꯣꯛꯏ ꯈꯨꯝꯒꯦ ꯇꯧꯕꯗ ꯄꯥꯝꯃꯨꯈꯤꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯈꯤꯗꯕꯅ ꯈꯣꯡꯅꯥꯎ ꯑꯗꯨ ꯐꯨꯟꯈꯤꯗꯨꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯔꯦ ꯑꯦꯀꯥ ꯒꯥꯔꯤ ꯇꯣꯡꯕ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤ ꯂꯝꯕꯤꯗ ꯆꯠꯂꯔꯦ ꯒꯣꯄꯥꯜꯅ ꯋꯥ ꯉꯥꯡꯕ ꯂꯦꯞꯄꯤ ꯃꯔꯛ ꯑꯁꯤꯗ ꯄꯥꯡꯒꯟ ꯅꯨꯄꯤ ꯑꯅꯤ ꯑꯃꯒ ꯑꯃꯤꯔ ꯑꯗꯨꯒꯤ ꯍꯣꯖꯪꯗꯒꯤ ꯄꯨꯟ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯖꯍꯦꯔꯥ ꯏꯁꯤꯡ ꯌꯥꯕ ꯍꯧꯔꯦ ꯄꯥꯡꯒꯟ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯊꯨꯡꯉꯔꯦ ꯃꯃꯥꯏ ꯇꯥꯕ ꯁꯥꯔꯗꯨꯅ ꯃꯄꯤ ꯇꯥꯕ ꯃꯃꯥꯏ ꯑꯗꯨ ꯈꯪꯗꯅꯕ ꯏꯁꯤꯡꯅ ꯇꯥꯊꯣꯛꯏ ꯄꯥꯡꯒꯟ ꯅꯨꯄꯤ ꯑꯃꯅ ꯏꯁꯤꯡ ꯌꯥꯔꯝꯃꯤꯕꯔꯣ ꯍꯥꯏꯗꯨꯅ ꯖꯍꯦꯔꯥꯕꯨ ꯀꯧꯏ ꯏꯅꯝꯃ ꯏꯆꯦ ꯏꯟꯗꯣꯟ ꯌꯥꯔꯤ ꯍꯥꯏꯅ ꯈꯨꯝꯂꯕꯗꯤ ꯃꯥꯒꯤ ꯁꯣꯔ ꯑꯀꯥꯏꯕ ꯑꯗꯨ ꯈꯪꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯃꯥꯏ ꯇꯩꯊꯣꯛꯄ ꯁꯥꯗꯨꯅ ꯐꯤ ꯃꯔꯛ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯒ ꯄꯨꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯠꯈꯔꯦ ꯖꯍꯦꯔꯥ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯔꯦ ꯒꯣꯄꯥꯜꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯔꯨꯃꯥꯟ ꯑꯁꯤꯃꯇ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯆꯈꯤꯒꯦꯕ ꯍꯥꯏ ꯐꯅꯤ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯅ ꯔꯨꯃꯥꯟ ꯑꯗꯨ ꯊꯥꯗꯣꯛꯏ ꯄꯥꯡꯒꯟ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯁꯤꯕꯨꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯕꯤꯔꯒ ꯑꯩꯈꯣꯏꯕꯨꯗꯤ ꯉꯥꯏꯕꯤꯔꯔꯣꯏ ꯍꯥꯏꯕꯤꯔꯤꯕꯣꯏꯔꯦ ꯍꯥꯏ ꯒꯣꯄꯥꯜꯅ ꯑꯗꯨꯒꯤ ꯅꯠꯆꯗꯦ ꯍꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯏꯁꯤꯡ ꯐꯪꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯔꯨꯃꯥꯟꯅ ꯂꯩꯈꯣꯝꯗ ꯇꯥꯔꯨꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏ ꯁꯣꯔꯣꯛ ꯃꯌꯥꯏꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯔꯨꯔꯤꯕꯅꯤ ꯁꯟꯒꯤ ꯈꯣꯡꯒꯨꯟ ꯑꯣꯏꯔ ꯃꯥꯟꯅꯦ ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯅ ꯔꯨꯃꯥꯜ ꯑꯗꯨ ꯆꯥꯝꯊꯣꯛꯂꯒ ꯀꯟꯊꯣꯛꯏ ꯄꯥꯡꯒꯟ ꯅꯨꯄꯤ ꯑꯃꯅ ꯁꯨꯛ ꯆꯥꯎꯕ ꯂꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤ ꯍꯥꯏꯕꯒꯦ ꯈꯖꯤꯛ ꯍꯦꯛ ꯑꯈꯟꯅꯕ ꯔꯨꯃꯥꯜꯁꯤꯕꯨ ꯃꯇꯥ ꯑꯃꯅꯤ ꯊꯥꯗꯒꯦ ꯍꯥꯏꯅ ꯊꯥꯗꯕꯔꯥ ꯀꯅꯥꯅ ꯈꯪꯖꯔꯨꯒꯕꯅꯣ ꯍꯥꯏ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯃꯥꯡꯕ ꯍꯥꯏꯕꯁꯦ ꯁꯣꯟꯕ ꯄꯥꯡꯒꯟꯗꯤ ꯑꯁꯤꯅꯤ ꯍꯥꯏꯐꯝ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯇꯦ ꯋꯥꯇꯥ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯍꯤ ꯍꯤ ꯂꯥꯎꯅ ꯅꯣꯛꯄ ꯑꯗꯨ ꯄꯥꯝꯃꯨꯏ ꯍꯥꯏꯔꯕꯁꯨ ꯅꯣꯛꯐꯦꯠꯇꯁꯨ ꯃꯇꯤꯛ ꯇꯧꯕꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯒꯣꯄꯥꯜ ꯑꯗꯨ ꯃꯤꯍꯨꯜ ꯇꯤꯡ ꯇꯤꯡ ꯍꯦꯛ ꯆꯣꯡꯉꯤ ꯂꯨꯃꯥꯡꯒꯤ ꯃꯁꯝ ꯑꯗꯨ ꯆꯞ ꯆꯞ ꯍꯦꯛ ꯌꯨꯡꯉꯤ ꯃꯃꯥꯏ ꯍꯦꯛ ꯂꯥꯡꯁꯤꯜꯂꯤ ꯃꯗꯨ ꯅꯠꯆꯗꯦ ꯆꯨꯔꯨꯞ ꯆꯝꯕꯗꯒꯤ ꯃꯄꯥ ꯆꯥꯔꯨꯔ ꯃꯥꯜꯂꯦ ꯍꯥꯏ ꯈꯜꯂꯅꯨꯁꯤꯔ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯁꯥꯏ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯃꯈꯨꯟꯖꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ 22 ꯁꯨꯕ ꯆꯦꯞꯇꯔ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯅ ꯄꯥꯕꯤꯗꯅ ꯉꯁꯤ 22ꯒ 23ꯒ ꯂꯣꯏꯁꯤꯟꯂꯛꯂꯦ ꯑꯗꯨꯒ ꯆꯦꯞꯇꯔꯁꯤ 36 ꯑꯗꯨꯅ ꯆꯦꯞꯇꯔ 23 ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ 6-7ꯅꯤꯃꯨꯛꯇꯤ ꯆꯪꯈꯤꯅꯤꯀꯣ ꯂꯣꯏꯁꯟꯕꯗ ꯇꯪꯈꯥꯏꯗꯤ ꯆꯟꯁꯤꯜꯂꯛꯑꯦ ꯇꯪꯈꯥꯏ ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯂꯃꯥꯏꯁꯤ ꯀꯩꯅꯣꯅꯤ 334 ꯄꯥꯜꯂꯛꯀꯗꯣꯔꯤꯕꯅꯤ 34ꯁꯤꯗꯤ ꯈꯤꯇꯪ ꯇꯦꯟꯇꯛ ꯇꯧꯕ ꯄ꯭ꯔꯦꯒꯥꯞ ꯑꯝꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯅꯣꯡꯃꯒꯤ 2 ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯗ ꯂꯥꯛꯀꯗꯣꯔꯤꯕ ꯊꯥꯡꯖꯁꯤꯗꯗꯤ ꯖꯍꯦꯔꯥꯁꯤ ꯄꯥꯖꯔꯔꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯖꯥ ꯇꯣꯝꯕꯒꯤ ꯃꯨꯅꯤꯁꯦ ꯑꯩ ꯄꯥꯖꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯁꯤꯃꯇꯪꯒ ꯍꯥꯏꯖꯔꯤ ꯑꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯉꯁꯤ 26 ꯃꯤꯅꯤꯠꯁꯃꯨꯛ ꯑꯃꯥꯏꯅ ꯄꯥꯔꯦ ꯑꯗꯣ ꯏꯃꯥꯅ ꯉꯁꯤ ꯆꯩꯔꯥꯎꯕꯒꯤꯁꯨ ꯈꯔ ꯂꯥꯏꯒꯤ ꯀꯠꯄ ꯈꯣꯠꯄꯒꯤ ꯉꯟꯅ ꯂꯣꯏꯁꯟꯁꯦꯅ ꯃꯇꯝꯁꯦ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟꯠ 2 ꯂꯥꯛꯄꯁꯦ ꯑꯝꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯏꯃꯥ ꯑꯍꯥꯟꯕ ꯀꯃꯦꯟꯠꯁꯤ ꯃꯅꯤ ꯁꯤꯡꯅ ꯄꯤꯕꯤꯔꯛꯄꯅꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯝꯂꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃ ꯃꯁꯤꯅ ꯅꯨꯡꯉꯥꯏꯔꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯀꯨꯝꯍꯩ ꯑꯃ ꯁꯥꯟꯅꯍꯜꯂꯤ ꯃꯁꯤꯅꯤꯀꯣ ꯏꯃꯥ ꯇꯥꯏꯕꯪꯄꯥꯟ ꯃꯄꯨꯒꯤ ꯀꯨꯝꯍꯩ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯗ ꯌꯥꯝꯅ ꯐꯖꯅ ꯂꯧꯁꯜꯂꯒ ꯇꯥꯕꯤꯕꯅꯤ ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯆꯩꯔꯥꯎꯕꯁꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯂꯤꯁꯅꯔ ꯑꯣꯐ ꯗ ꯗꯦꯁꯦ ꯍꯦꯛ ꯀꯥꯎꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯅꯤꯁꯤꯡ
bu akoina listener of the day khangkacharaga akoigi yamna piklaba khudol thagachari khudol journal amatang khudol tawjarake akoigi message ta phone number amtang thabira agadi akoigi hummingbird na khudol macha matang koi cheraubagi aduga listener of the day ki yohanjarake mani sing bu phone number amtang share tawbirau haina ningsingzari dagi lisam kiran adum makoktagi tabirakpa asamdagi yamna akoigi nungsijaraba listener ni yamna nungai ima cherabagi yaifamanggon nizari ima bunada yekta punsi nungsangba oibiyu aikoigi su ngasi cherauba pangthokani haina ibirai aduna yengbiri tabiri babuna mangna ngasi cherauba oibiragadi manggon pizari ai samakki akoigi nungdang oire ado cherauba si yauba phangjadre mathang chahidagadi amuk yauba phang bagi manggon legadra aina nizari mani singna akoigi phone number bire isanjarage ado hummingbird na phone tawrakani yam nungai saina akoigi ayung anta punbasi ima namtang akhoi kaina dringaida ngasigi oina kaina dringaida ani haibiningba warol leibiraga di haibiraga akhoi recording asi losinaba tawjarage aina ngasi se haijaga da haiba boy bungo mani amadi ibungo kiran asam dagi tabiri ba punamapu yai pha paujal pijaba ani sida nate kona tabirakpa ijasing isusing aduga inausing punamapusu yai pha mangol pijarakanda ngasigi cherauba damakta so ehangna sillangba ehaki damaksu tawjarage adongi su tawbiyo aduga manigi kaino du phone number du aingonda so amtang thabiro yamna nungaiba numit ama oirasi cherauba haibasidi imung manung punna leiminaba aduga hana leiminarudraga su leiminaba haibadi inkhon amtada leibo oraga su punna lekai lekai adu sagai natai punamak thongiba mathelu koisingdo laida katpa loiraga lanaba yam phajaraba akhoi manipurgi meitaitagi oiba lisat amase ehangna myam famda thamjari punamak nungaitaba punamak thadoga nungaiba imung ama oina leirase haina punamak pukhiramje nasigi wishes amadi khorambasi da akoigi ngasigi recording si loisinjarage aduga mathang tarakpada ngasi si Wednesday ado imagi di Thursday oidoini adudi akoi je Saturday da dum unarasi haibana traima Saturday da aina pagadori si kaino si Saturday gi reading se sidi aina kaino se muni si oina parage salam gi oja tombagi si laring masak si takjage na ehang adu lecture okay marak mathang di Saturday da mo khoi myam unamina si ngasi gi damakta di khurumjari amna nungaiba cherauba numit ama obiyu haina haijaraga losinjarage